Norris Mindogi Nutilgi Manipuri Palmidang Tabiri Basingbu Monikasna Samna Taram Nokchari, Hosik Pau Sandona Pichari. Ngarang Moreda Manipur Police ki Special Commando Unit na Fakiba SDPO Chingtham Ananbu Hadbada, Maruoina Jainaba Philip Kaikolal Kongsai Amasung Hemkolal Mate Dege, Kutsukolai Kara Fagat Bangam Kray, Police ki Pawaman Hai Makoi Ani Ngarang Numidang Wairang Pung Mari Makairam Taba Matanda, Special Commando Unit Combat Team Amasung More Police Kapuna, More Koles Manakda, Petrol Chatlingaida, Junaninga Oiba Mioi Anina Police Team Singi Mungarida, no may kapsilam laga. Yung kong nataba mafam amada Jensen ki hari combine team aduna kudakta no may kaplam liba miyoy ani aduna Jensen ki ba mafam adu question duna thamlaga more college manaktagi yum sing aduda chongduna thiki operation aduda miyoy ani adu tanaraga force sizinaraga namduna faki aduga makoygi maming matha leifam na jingba hangke makoy amana Philip Kaikolal Kongsai apokpa leikhidraba Marcus Kongsai New More Ward number 8 amasung ke Mausang village ki trip Lulina Mate Tribe Union MTU ki Finance Secretary Hemkolal Mate Apokpa Laikhidraba on Kolon Mate ni Haiba Khangke. Makoy ani pung 10 minute ni fu taba matamda hongnabi matung ina fake. Makoy ani dagi kapa yariba maru ani yawba pistol ama Chinese hand grenade ama. AK gi kapa yariba maru tara amasung maina yawba detonator tara fagatke. Makada na wahang pahong tawbuda makoy ani SC More Defense Force Village Volunteers Force ki luching basing ni haiba ngamle hari. Philip Kongsai gi Laikhidraba SDPO CH Anan halpada maru oina China ba accused ni.